ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯅ ꯑꯔꯨꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯣꯝꯕꯤꯈꯣꯛ ꯑꯃꯗꯤ ꯆꯟꯗꯣꯟꯄꯣꯛꯄꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯅ ꯂꯝꯒꯤ ꯄꯇꯥ ꯄꯥꯏꯔꯝꯗꯦ ꯍꯥꯏꯈꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯨꯃꯨꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯄꯇꯥ ꯄꯥꯏꯕ ꯂꯝ ꯃꯄꯨꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯃꯥꯡꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯁꯤꯅ ꯀꯧꯈꯤꯕ ꯕꯟꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯌꯥꯎꯗꯅ ꯆꯠꯊꯔꯤ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngasi Manipurgi Chief Minister N Birena preside tawduna yamna maru oiba security gi matangda khanaba mifam ama Chief Minister gi Secretariat ta famkre mifam aduda Chief Secretary Dr. Vinit Joshi, Commissioner Home 𝗕𝗏𝗏𝗏 Singh, Manipur Police ki DGP Rajiv Singh, IGAR South ki makok thongba officer Singh, atay security force ki amadi civil gi maru oiba officer kayasu sargyaduna Manipur gi leiriba security ga mari lenaba issue sing khanaki hari Hanana state government na May ahumgi irang thoktrungaida Myanmar ga tainaba Manipur gi ngamkhai paringda police ki outpost sing sanana ba lawkiba warif amadi saba hokriba outpost sing loinana sagataba watliba outpost sing su saraga ngamkhai gi security hena chetsina thamna ba wafam khanaki hari hariba outpost sing asida Manipur police ka loinana BSF amadi ITVT gi unit singa punna thambagi matangda su Kanaki haina thazaba yaba paugi source amana hairi ngasigi mifam aduna hauzik Manipur da oirakliba security gi fivam sing ase matik chana yengsinba ngamnaba mapung faba strategy ama leihanbagi tangai fadabasu kanaki hari 𝗕𝗜𝗙𝗏𝗏 narco terrorist singna maidei khun singda landaba hauzik su lepa leitre ngasi anganba ayuk pung mangarom taba matamdagi ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯣꯝꯕꯤꯈꯣꯛ ꯈꯨꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈ꯭ꯔꯦ ꯀꯥꯞꯅꯕ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈꯤ ꯄꯣꯝꯕꯤꯈꯣꯛ ꯈꯨꯟꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯂꯣꯛꯅꯕꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯁꯨ ꯂꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯔꯦ ꯄꯣꯝꯕꯤꯈꯣꯛꯀ ꯊꯪꯅꯔꯤꯕ ꯆꯟꯗꯣꯟꯄꯣꯛꯄꯤ ꯑꯁꯤꯁꯨ ꯀꯨꯀꯤ ꯈꯨꯟꯒ ꯊꯪꯅꯔꯒ ꯂꯩꯕ ꯃꯔꯝꯅ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯝꯕꯤꯈꯣꯛ ꯈꯨꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒ ꯅꯛꯅ ꯂꯩꯕ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯄꯣꯝꯕꯣꯛ ꯆꯟꯗꯣꯟꯄꯣꯛꯄꯤ ꯂꯣꯟꯅꯕ ꯀꯥꯔꯁꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯅꯣꯡꯃꯩ ꯈꯨꯠꯊꯣꯡꯅꯔ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯆꯪꯁꯤꯟꯕꯤꯔꯛꯇꯨꯅ ꯈꯨꯠꯊꯣꯡꯅꯈꯤꯕꯁꯦ ꯄꯨꯡ 7:30 ꯁꯤꯗꯒꯤꯅ 12:30 ꯄꯨꯡ 1 ꯐꯥꯎꯕꯁꯦ ꯀꯥꯞꯅꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯦ ꯍꯥꯏꯗꯤ ꯀꯥꯞꯅꯕꯁꯦ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯂꯦꯞꯄꯤꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯟꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯥꯟ ꯊꯥ 6 ꯆꯨꯞꯅ ꯂꯥꯟ ꯁꯣꯛꯅꯈ꯭ꯔꯒꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯥꯟ ꯂꯦꯞꯄꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯦꯅ ꯑꯩꯈꯣꯏ ꯂꯧ ꯁꯤꯡꯒꯟꯗꯅ ꯂꯩꯕ ꯂꯧꯁꯤꯡ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯕꯅꯤ ꯂꯧ ꯌꯩꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯧ ꯈꯥꯎꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯩꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯈꯪꯍꯧꯗꯅ ꯉꯁꯤ ꯄꯨꯡ 6:30 ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯄꯥꯏꯕ ꯃꯌꯥꯝ ꯐꯥꯎꯔꯦ Amaromda ngasi ayuk pung 8 lom tarakpa aduwaida Churachandpur district ki manung chanba Guantabi amadi Kamson Singsangdagi kuki militant singna Visupur district ki Sandonpokpi khundasu akan mamaongda nongmei kaptharaktuna lan tarakre
ꯈꯨꯟꯉꯥꯛꯄ village volunteers singna handuna kamnaki militant singna ayuk pung nipan makai taba dwaida nongmai kapa lepkhraga ayuk pung 10 makai tarakpada amuk kapa horaki pung amarom kaplam laga ayuk pung 13 makai tarakpada amuk lepki militant singi maikaida asok apan yoramba yai makoigi maraktagi ama singduna pukiba ui hari attack asi Mikup amada hekta chatharakpa yabana khungapa volunteer sing mitna singna leinari khunja singna numidangda kari fivam lakadage khanbada wanari Minister Susindrona Imphal the Fongba Pausi Amagi Pau Matung Inna Churchanpur da Khundaram Liba Maitei Sing Lamgi Pata Amata Pairam Dabasi Yamna Laivak Tivani Haina Fongdorak Liba Wafum Ase Aran Bani Haina Kumuzamba Maitei Lekai Pata Dar Land Owner Association ki General Secretary Ngariyambam Ulen Mangangna Fongdokre Ngasi Manipur Press Club ta Pangthokiba Paugi Mifam Amada Wafum Ase Fongdoklotana Mahakna Hai MLA Minister Singna Miyamgi Fampakta Wangang Matamda, Nganga Doriba Wafum Adugi Matangda Hana verified Tauraba Matungda Ngangbiu, Churchanpurda Lediba Maitei Singda Tungda Soklakpa Yaba Maongda Ngangbiganu Haiki, Minister na Haiki Bawafum Adugi Matangda Sengdorak Nabasu Fongdoki, Ulen Hai, Kumuzamba Maitei Lekai Patadar Association na Maitei Gi Lamsing verified Tobinaba Haizabada, Hauzik Lediba DC Darun Kumarna SDO Oidingai Matamda, 𝗕𝗏𝗚𝗛𝐼 kunithoi December 15 verified Taunaba Churchanpur ki Deputy Registration of Societies da 𝗕𝗑𝗙𝗙 verified Toba Laikrabani Loinena Lengakna Moreda Kuki Kulai Paiba Singna Maitei Officer Singtham Anan Hatkibaga Mari Lenena Lokalliba Action Asigumna Churchanpur da su Lokatpiu Hairaduna Victims Singda Piriba Compensation Ase Matamga Chuna Daba Oibana Lak Tara Pigani Hariba Ase Yaningde Haina Fongdoki Mantri Mandon Singna public platform da Wangangba Matamda Nganga Doriba Wafam Adu Matang da Munna verification Tauraga Ngambiyu Madamdi Ngangthokhiba Wafam Aduna Tungda Churchanpurda Leidiba Maitei Akhoida Sokpa Yaba Wafam Ohen Biganu Haina Khumazama Maitei Likai Patadar Land Owner Association Asina Maitei Gi Lamsing Asibu verified Tobiyu Haina Hauzik DC Oidiba Darun Kumar na SDO Oidingai Matamda 15 December 2022 da Deputy Register of Society Churchanpur da verified Taunabagi Thakiba Madugi Makha Tarakpada Settlement Gi Mandal na Hairiba Lampatadar Singh Asi Chummi Haina verified report SDC Churchanpur da letter reference number P136/SR/2022 to CCP/154 asi piraki. Maram aduna Honorable Minister Susindrona Haikhiba Wafam adu sengdokpiyu. JSC against the mixing of MAIBAM Avinas and ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯅꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯕꯟꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯌꯥꯎꯗꯅ ꯃꯈꯥ ꯆꯠꯊꯔꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯤꯡ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯗꯨꯀꯥꯟꯁꯤꯡ ꯍꯥꯡꯅꯈꯤꯗꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯍꯟꯊꯈꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯈꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯕꯟ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯇꯥꯌꯔ ꯃꯩ ꯊꯥꯗꯨꯅ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯈꯤ ꯄꯨꯂꯤꯁꯅ ꯂꯝꯕꯤ ꯊꯠꯄꯁꯤꯡ ꯇꯟꯈꯥꯏꯗꯨꯅ ꯃꯩ ꯊꯥꯔꯝꯕ ꯇꯥꯌꯔꯁꯤꯡ ꯂꯧꯊꯣꯛꯈꯤ ꯑꯃꯔꯣꯝꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯜ ꯈꯪꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯕ ꯃꯇꯨꯡ ngasi fawba Manipur lengakna tumina leithokliba karigino haina akham maira paibi lufki member ngangbam 𝗕𝗓𝗚𝗛𝗏 na hanglakli wafam asing asi maibam Avinas amadi ningthauzam Anthony na tha asigi mangagi ayuk pung 9 khar helakpa matamda mayumdagi thokibadagi ngasi fawba thiba khangdana leiriba asi athuba matamda lengakna puthokadabani haiduna JSC na Manipur pumba kaukiba banga mari lenena wafam asi fongdokladuna 𝗕𝗓𝗚𝗛𝗏 na hai Mangkiba angang ani asigi langla langzal tidok pinaba local MLA Manipur ge Chief Minister Governor yauna makok thongba kayagi mafamda chatuna haizaruba matamda athuba matamda langla langzal puthokani habigi thazaba piraki madugi matung numit nini gi matungda angang fabada chenaba mioi singi langla langzal khangba ngamba mioi ani fare harakiba matung ngasi faba makoi gi mathakta kari action lokhalabage hanglakle isu ani
ngasi taruni sujangraba siphau langlalangjing khangdana leibase akhoi gi thamoida yam pendaba phaujai angang ani si yam samjaba school gi sata oina leijabani maibam Avinash langjing Don Bosco da 10 da tamiba satra mahiroi amani aduga ningthokjam Anthony na mapa leitabana maram oiduna mama macana wana honajara hingiba mahida mapung phana tamba ngamjadraba karigumba matamgi irang amata yawba angang nate nomanini gi matungda angang singdugi mangi bagi maramda langlalan khangba yaba kadarani phare haina pau pibire adu pharabadugi matungda kari lokhapa mangamage langlalan jing khangba kadadu phargadi isu singdu lairi natraga loigre haibna singbagi asengba kupamata ju khanganba ngamaktre sina maram oraga khoi thamoi siriam pendre aduna je sika khusam nazaraga ai na ngang hingi athuba matamda la langjing khangba pamjai loina na mi pum khudi mana khoi gi thawai tengbang biraga ai gi irai pa sisu kanana ba tungda haurai ba yelhomi isa isu sing sisu kanaba gi damta sangchale ba khongjang khida mayam tengbang bi haina suaina haijari sarkar na khoi gi damakta yengbiratraga su lei ba mi cham praja khoi mayam gi hauji punna hauragadi kari gi kuki na khoi gi thakta gi ngamgadage lambi thingbagi thodok aduga mari lerena lamsang maira paibi member soibam maimuna hai hauzik thiba khangdana leiriba Avinash maibam amadi ningtozam sundargi langlanglazil athuba matamda manipur lengakna miyamda puthok pidaba tarabadi makhatan akanba khongjang kaya changsilagani hainasu phongdoki ꯇꯧꯖꯔꯤꯕ ꯕꯜ ꯑꯁꯤ ꯑꯉꯥꯡ ꯑꯅꯤ ꯃꯥꯡꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯕꯅꯤ ꯁꯔꯀꯥꯔꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ ꯑꯗꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡ ꯑꯃꯠꯇ ꯈꯪꯍꯟꯕꯤꯗꯦ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯟ ꯇꯧꯖꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡꯁꯦ ꯈꯪꯍꯟꯕꯤꯌꯨ Vishnupur district tasu ban asina miyangi mahusagi punsida chauna kaiba pikre district asida Nambol Vishnupur Ningthaukhong Moirang Kumbi Kwakta na chingbada kaithel amata hangkhidre school college bank amadi hotel restaurant na chingbasu hangkhide adubu ban asina media water supply medical na chingba tangai fadaba thabak singde komthoki Chahi Nauriba Mahairoi ama yauna angang ani Maibam Avinash tamadi Ningthauzam Anthony Langla Langzil puthok uhaiduna JAC na Manipur pumbada kaukiba pung kuntra humdoigi ban na maram oiraga Zirivam district tasu mahusagi punsida chauna kaiba pikre ban asina maram oiraga Zirivam gi kaithel dukan sing passenger puba gari sing office sing amadi school college sing kabagi chang nemki Lining Laisholga Mari Lenaba Medical Maigi Isingi Media Amadi Atai Emergency Service Singdi Ban Asida Komthoki Hauzik Fawagi Oinadi Thokaning Daba Thodok Thokpa Laitre State Force Ki Maike Digi Supam Daba Thodok Thoktanaba Akanba Section Tharang Sing Lokhaki Tha asigi mari dagi thiva khangdana leirakliba mahairoi Maibam Avinash amadi Ningthauzam Anthony anigi langla langzil puthok piu haina JAC na ngasi ayuktagi hayeng nungtil pung ama faba kauriba Manipur ban asina Thobal amadi akoibada su miyamna mapung fana saugatnakre Thobal kaithel yauna akoibagi kaithel machapum namak thong lonaki mi thoknakide Mairoi Singh School College kanakide lalai gari kharan natana passenger gari sing chanakide Maitei Community Joint Coordinating Committee Waithau Kiam Sifai Hauka amadi Waithaugi yamlaba thomi sing thoklaktuna National Highway 102 da fauduna chaliba Kiam Babu Bazar da ban thugaiduna achat awong tawba singbu mayumda halhanba amadi Terna chingba kaya mai thaduna ban asibu mapung fana sawaki lenga ki maikedegi akanba thorang lokhatuna thiva khangjaban ha anige langla langzil athubada puthokna ba hona biu haina Maitei Community Joint Coordinating Committee ge thomi amana fongdorakle Mafam khangjana hobisik thiva khangjana lairibusigi matangda asisi kogi hai banga ani sigi puthokpiro haidana semiba JAC-sina ngasi ayuki pung ni pan dagina ayang tang tama thoigi pung ama phawa on Manipur apunbagi gauriba singlaba ban asida kogi Maitei Community Joint Coordinating Committee gi member amasung sigi club sing time par sung pullaga haiba sumba ban se koi suma pung phana sawatchari Hauzik Paugi Marak Than Natan Break Amatang Lominasi
welcome you all to UNACO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break madungda mayam bataramna okchari makata papau pizari. Khangabok AC MLA Okram Surzukumar Amadi District Administration Thobal anigi meeting makada Khangabok AC manungda hangdokliba relief camp sing danga seso MLA gi maikedi cell amadi yerum yauna chana thakna bapolam sing tengbang pikre ACS gi manung chana Rice Research Center Khangabok Wangbal Amadi Lamding Higher Secondary da hangliba relief camp anida Khangabok Kendra Relief Camp Committee Convener Y. Vasanta, Advisor L. Subhaschandra Amadi, 𝗕𝗔𝗧𝗍𝗏 Luchingduna, Polam Singadu Inmat Singidamak Relief Camp Committee Volunteers Singda Kutsin Naraduna, Convener Basantana Fongdorakpada, Kangluf ki Irang Namaram Oduna Lanzan Raklaba, Miam Asigidamak Kendrugi MLA O. Surzukumarna, Relief Camp Ani Asada Leriba Inmat Singbu, Tha Kudingi Awa Ana Yingsinduna. Awat apa yingsinduna amadi mateng pangduna lakpagi sarukama oina ngasiso potlam singasi MLA gi pautak matung ina tengbang mani relief camp ta leiba miyam na pungling wakal hanthadana ba hairaduna relief camp asibu senabi riba management committee gi volunteer pumnamak puso apenba fongdoklaki isang sina hande tha khudingi oina honorable emil gi maige gi miyam gi damukta ogi sana thuno na bakara Rulina sing temang singkara ina jirum matam ge bapos itare bosi serena na ngasisu tathajari irena tung ko bedasu lip kenali biri ba mayam singi haksang bangen kenale na bagi damuta miyam gi tanu damuta amuk ke ligi committee convener oina benal onibel emilgi mage gi kunu targa ko Menmaga ngamkhai puliba Kamzong district dagi ngamkhai lana pusilakna ba honaramba lupa crore mapan dagi hengadaba supari maru sing haukiba yumsakaisa numita Assam Rifles ki kangbu amana fare Indo-Myanmar International Border dagi lona yadaba polam sing smuggling tawgadori habigi pau ama fangbadagi Assam Rifles ki troops sing na operation chathabada International Border lansilaktuna India ki sarukama oiriba Faiko village da supari maru bag Sadret Humfurom yawba Saktiman truck taret fakat ki hari Polam sing adu malengi kaitel da lupa crore mapandagi hengani pagatlaba polam sing amadi gari sing adu Kamzong Forest Department ta makataba legal proceedings sathanaba khutsinakre hari Malem asi mi na lainabani miyoybagi punna hingminnabagi amadi sokhatpagi lambida ayet papiduna khurau thanghalliba sinkuki narco terrorist singbu maruf fangna muthatpa mathau tai haina Session Forum Peace Committee ki convener angomcha singkhaina fongdokre Session Forum Peace Committee na haukiba me 15 dagi hauna langi seitheng nangliba maitei furuki ichin inau singda angama mating pangbagi makha satharakpa oina ngasi haukiba November 3 ta khulai matik chana paiba kuki militant singna Imphal West ki kangsup singkhongda maitei singi mathakta landarakpada asok apan nangduna hauzik ras medicity da laing chathariba Khungaba volunteer ani amasung VDF amaga police personnel amaga punna miyoi marida makoigi ana laing bada mateng oinaba committee gi maigedegi angamba cell gi mateng pangkre ngasi Session Forum Peace Committee na mateng pangkiba Khungaba volunteers sing adudi khundrapam somorjit amasung khuraizam nanau VDF oiba mutum basanta amasung police personnel naurem kishani ngasigi tengbang khongchet aduda Session Forum Peace Committee gi thaupuba sing saruyaki maduga mari lenena matung Convener Singkhaina Paumi Singda Haiki. Kuki militant Singna Maitei Furupu Muthatnaba Haurakiba Lan Asi Kaidongai Loigini Haiba Ngamdri. Maram Aduna Mama Mapa Oiba Singna, Machamasu Singna Satok Kotokpada Yanadriba, Kanglofna Kundaba Lam Singda Chatanaba Warak Watembiu. Lekai ki volunteers Singna Su Makataba, Manau Singda Hiram Asida Poktak Pibiu, Lam Kopa Pamba Kulai Paiba Singasi, Lamdam Asida Kundariba, Miam Puna Hingminaba, Pamdaba. Sakhatpagi lamzelda ayet papiriba kangbuni haraduna singkhaina hai makoina maitei singda itattatna khanaba hauraga leigadori makoina khanaba haubata natana khut tharaktuna mi hatpa ngamlakliba asi makoida achauba thauna piba kangbu ama leire takpani kangbu adu kanano haibudu khangdok minaba mathau tare hainasu chingkhaina phongdoki Fokno leiriba khundrapam somorjet amadi khuraizam nanau makoini da khoina ngamjaba selgi mateng pamga loina na BDF oina Hariba Lanfam da Sokliba Sokno Leriba Mutum Basanta Madi
पुलिस पर्सनल नाउरेम किशन हाइरिबा इसिनाव मरी सिदा अखोई सेशन फोरम पीस कमिटी के माइकेदे ngasi जो kon semiti mang pangjagre hauji thokliba lanase कम कान लोगने हाइबगी चपचाब खंग ngam मा पा ओबिरिब सिंगसु साइसु सिंग चथोगम दाइदा कदाइ द चलिबनो कमाइन तोबनो हाइबना सिंग सिंग दो चेक्सना थिना बिनना बा लोइना हौजी मैजैना तारिब सिदगी चंगसन बा यादब मफम सिंग द बाउंड्री मार्क तोबिनना बा लेकाय लेकाय के वॉलंटियर सिंगसु अदुग मथबो सिंग पाखत बिनना बा अपील तौजरी हाइबो लानसे अथु मतमदा लोइसनबो होनौद्रगदे मखोय मी उसतबगी नत्रगा मखोयना ततना खनाबो हौबगी सांग से लेतना हौगदोरे माइनॉरिटी ओय हाइबगी नमादा मखोयना अखोयदा सिंगनरि बिसे मसी मखोयदा लेरिबा पावर से कनानो हाबजो कोय खंदोमिनो मथौ तारे अखोयना चखत पे लमजेन नखोय मणिपुर सु याहोननबा चंगसनगदो मतम मसदा लेतना खनाबो हौरगलिबनिना अखोय मसी थेंखांग कैरक हौगिबा था तरुक से थेंगनदो लाखरे मखा ताबो सिंगदि थेंगनबसे मसी हंजन थेंगनर का अखोयदि चखत लंबे लमजन अखोयजे याम माइथिबा मो ओगदोरेदना मरु फंगना चखत बगी खुंजे लमजनदा मियोबगी पुन हिमिनबगी लमजनदा लेतना खनबा हौदोरिबा महिका पांखक ओइरबा मखोय सिंगसदि मफुंग फाना मथत पाइबसे मसे तंगाइ फदबा मोइरा हाइबसे ngasi लेबाक मयामदा सिसियान फोरम की माइकेदगी अपील अमुक तौजरी Like-minded group LMC Manipurna Thobal Khedri Lekai Deleba Sanasam Ya School Amadi Memzen Anigi Sangoi Amadi Thang Yot Supam Workshop Ani Haukiba November Nipalgi Ahinda Electric Short Circuit Tagi Horakpa Mainatumna Sakibada LMZ Manipurgi Thomi Sina Lupalising Taramating Bankre Ngasigi Tengbang Kongsat Aduda LMZ Manipurgi Advisory Board Member Kelen Paunam S. Haridas Tamadi 𝗕𝗚𝗚𝗏 Bahumna Luchinki Loinena Publicity Secretary Rakesh Naurem Member Kunjeshwar Mangsatabam Surendra Ningombam Dr. 𝗕𝗛𝗑𝗏 Amuzau Kambam Amadi Latasna Konjengbam Su Saruyaki Secretary Ozit Sorokhaivamna Fongdokibada Mausagi Khudong Thiba Haibasi Tambang Ambanate Mioibana Awaba Tarba Matamda Mating Pangminasi Tengbang Bayaudana Minusi Kaktana Awaba Kokpangamde Mioiba Ekoi Hinglingaida Amana Amagi Mating Pangduna Hingminasi LMZ Manipur Tha Amada Sumnagi Lupa Sama Kaigan Naduna Tengbang Zabani Miyamnasu LMZ Manipur da Yausin Bio Smartphone Tolakpadagi Manipur Imung Amaga Saf Manarabani Social Media da Awabagi Video Ama Hek Ubada Aigi Imung da Tokpa Taudokni Kalaga Mating Pangminasi Haina Fongdoki Tambangam deba Mioibagi Punsini Dosagi Manai Hebatare Masina Canada Hayana Canada Token Heba Kambangam Manati Maramaduna Taragi Sessional Lington by Apun Pangani, Habagi Wakalunda, Awama Taramatamda, Tamoida, Nuaita Pauribodo, Equi Ishorna Mating Pang Wabani, Tingbang by Yaudana, Equi Minusi Katan, the Awaba Kopangam de, Mahusagi Perkati, Kudung Tiba, Tambanga Manabate, Maramaduna, we have a quick Hinglinga, Awana, Tarabokia sing say, Masida, Equina Angamba, Kazikazi Kaina Duna, social mediana. Ekoi punamakse imung ambaga samanale maramaduna ekoi awaba tabakanda matam chupada mating pangminabagi wakhalon asi leiminasi laimadi group matam chupada support tobiu Theater gi lamda saknarba 𝗕𝗓𝗓 NSD na traditional theater amadi lila gi lamda honarakpa singbu sakhang biduna Global Human Peace University Pondicherry na honorary doctorate degree pirakpada Manipur Youth Cultural Organization Maiko Porompa Thawan Thabal Lekaina Harau Nungaiba Fongdorakli Haina Press Thadorokpa Cherol Amada Hairi Maira Paibi Apunba Love Vishnupur MPAL gi Nauna Thau Pugadaba Maira Paibi Taranithoi Khankre Ngasi Nauna Thau Pugadaba Luchingbi Singh Khanbagi Thoram Adu Ningthau 𝗂𝗓𝗓 Community Hall da Poire Lemeral Maira Paibi Apunba Manipur gi President Imam Memchana preside Tawduna Pangthoki Nauna Khallaba Thau Pugadaba Singh Adudi 𝗕𝗛𝗙𝗏𝗏 of President, Vice President Taret, General Secretary Oina R.K. Sachi, M. Binana Organization Secretary, K. Mirana Finance Secretary Amadi, K. Kananbalana Publicity Secretary ni. Masi M.Pan Apunba Bishnupur District ki Masi ki Pugada Missing Khanbada Secretary Ama Oina District Asigi Upunaba Khandira High Masi Ipam Asi Gidamakta Iha Nawai Sang Yauna Kamoida Amukamata Yaudana Hana Gilabiram Liba Ima Singa Loinana Kuzing Paloinana Ima Singi Potaki Matungina Asoiba Aranga Amata Yaudana Tetminagani Hibase Aika Simbawari Logi Mating Fangdraba Miyoi Singda Achumba While Fanghanaba Honagani Haina Manipur
ngapigani High Court of Manipur gi Chief Justice 𝗕𝗓𝗓𝗏 na haikre ngarang Lamphel gi court complex ta leiba ADR building hall da Manipur State Legal Service Authority MASLSA na sanduna pangthokiba celebration of Legal Services Day 2023 amadi commendation ceremony ke thoramga mari lenena wafam ase High Court of Manipur gi Chief Justice 𝗕𝗓𝗓𝗏 na phongdokibani thoramadu da High Court of Manipur gi Judge Singh Justice 𝗧𝗑𝐼 Justice 𝐂𝐴 Sharma amadi MASLSA gi Chairman Justice A Bimolana thoram adugi athoiba mitunglen oina saruyaki loinana thoram adugi manung chana mathau ningtina tauba advocate singdasu certificate amadi citation pidunai kai khomnaba oki Justice 𝗕𝗓𝗓𝗏 na hai mioi amabu faraba matung pung kunmari gi manungda court puthokadabani karigumba puthokdaba tarabadi imung manungi mioi singna court ki mating loba yagani Justice delay tawdana bagi damak paralegal volunteer pilot project ama hangdoktuna miyamda logi oiba asumba wayan fanghanbada tengpang piba yai MASLSA na hauzik fawbada tongan ba maongda kana leizadraba mioi singda sel changdana achumba wayan fanghanaba khonabada tengpang piduna lakli masida natana logi maramda khangningba mioi singdasu makhan makha kayagi awareness program pangthoktuna miyam mitmai panghalli haiki. I believe that the judiciary is the most suited for the upliftment of the marginalized, the helpless, the disadvantaged sections of society. And which is why we have constantly been expanding the scope of our reach out to all of those who require our assistance and our services. The registration of zero FIRs during difficult times, and I'm sure it will be replicated in other parts of the country where it is difficult for victims and complainants to get access to the police. Lamdam asigi irang na maram oijuna Imphal East District ki Leitan Popi Sadu Lampak tagi lanjana duna leiriba mioi sing lengak na lagliba tha asigi taramanga fawgi manungda changhankani hairabasu thabak oina onthokpagi mami taba udri mafam aduda lau singu tawriba mioi singi oina lau lokpa fawba tangdu leitana lokpa ngamdri masida matau karamna mafam aduda mioi sing changduna leigadoribano haina mafam adugi khunja singna lengak ki maikida wahang kaya hanglakli wafam asi mafam aduda paumi singa unabagi thoram amada maikei adongi miyamna phongdorakibani khunja mayamgi mahut senduna pangambam resource na phongdorakpada me ahomdagi hauduna thogliba irang asina maram oiduna hariba leitan popi sadu lampaki mafam asida lan kalingai manungda security force ngaktuna ayamba saruti lau uba phanghawi aduma pumasina mapum faba amadi oidre maramdi uriba lausing hauzik loktana leire masigi damakta di security force na ngaktuna lau lokna bawafum khanakiba leire masida maru oiribadi lau lokpa loishinba ngamlaroidra haibagi chingnaba fibam amada leirigai cherak asida mafam asigi miyam mayum changba ngamdana leiriba miyoising changhangani hariba asi miyamna chamamnaba fawi lengakna honariba asi mai pakna honabiduna athoba matamda mafam asida changba yanaba sinbiyu haiba wafam phongdoraki Gorkhade melering matamda aikoi chanthok changsinda yam nungai ba haitare moi leibanina akoina so kiba faudre sida lau uba khotpagi changbagi matamdu adum phangdana phajana nungaina lau uhobi haitare kayam bu udraga su kharadi uhoreba uba yaba jaga ising masing chaba jaga dadi adu hauji amu lau lo omdai matam sida gorkhade jimne su chapigre adu hauji akoi lenga ki magai dagi di hauji phaugi oina di ngak pagi position jimadi yu udri phangri haitare ko simap tawrani simat tawrge haiba wafam du madi phaugi leitri Amaromda Leitan Popi Maira Paibigi Secretary Salam Angau Tombina Hai ngasi mak lamdam asida thogliba irang asina mioi kaya lanjanaduna awa ana nangpatanatana thawai kaya ponta phawba pikre masigi mathakta ngaihak leitana maitei macha sing mangliba si paliba lengak asina tumina yengduna leigadoribra hauzik oiriba fibam asina manipurdagi maitei macha sing mutkigadra haibagi singnaba miyamda leiri haiba wafam mahakna makhata ki Satrani hakibagi wathok lathok loidingaida khang siraba icha ani amaju na semaidagi thagre khokre siribra changbra habijo khani sigi athuba matanda mari makong khangba ju pangje dusma sum tawdana khoije domagi khai dana hatana khoije mane maitai haba puruke loina tumdora bra haiba nangda bangam dia
ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯉꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯉꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯏꯀꯧ ꯁꯗꯨ ꯌꯦꯡꯒꯨꯃꯥꯟ ꯑꯗꯨ ꯗꯣꯂꯥꯏꯊꯥꯕꯤ ꯂꯩꯇꯥꯡꯄꯣꯛꯄꯤ ꯃꯥꯏꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯖꯔꯤ Committee on Tribal Unity na thiva khangdana leiriba miyoi athuba matamda thiduna rescue taunaba thakiba pung kunmari gi ultimatum loraduna kukina namna taba Kangpopi district Sadar Hills area da makhal makha kaya gi khongjang sangsilagani hari Committee on Tribal Unity na thadorokpa cherol amada thiva khangdana leiriba miyoi manga gi manungda amana soktuna laing sathari ani amana sina fangle loinena ani amana thiva khangdana leire loinena akham awang lekai dagi Avinas Maibam amadi Ningthauzam Anthony bu namduna fabada chenai haiba maralda Senapati Police na fazan kiba cycle gi 𝗕𝗔𝗡𝗏 dagi 𝗦𝗘𝗖𝗨𝗥𝗏 amadi Khumunom village dagi 𝗔𝗏𝗏𝗏 hangsing athubada thadorok triba fawa amadi thiva khangdana leiriba miyoi ani mayumgi mida tekta kaidana sinadriba fawa miyangi khongjang asi sangsingani hari Amaromda Committee on Tribal Unity na Kangpopi District Sadar Hills area da miyamgi oiba khongjang sangsingkani haina lauthokraba matung committee asina sindura ngarang mangkiba maitei macha ani Avinas Maibam amadi Ningthauzam Anthony gi case ka mari lerena Senapati Police na fazan kiba 𝗪𝗏𝗓𝗏 amadi 𝗔𝗏𝗏𝗏 hangsing ani se micham ngangtani case asiga mari lenade maram aduna makoibu thadok u amadi thiva khangdana leriba kuki miyoi mari adu tekta kaidana makoida sinau haiduna khongjang sangsingkre khongjang aduda saruk yakiba miyoi singna masak khangdaba miyoi singna fazan kiba kuki miyoi mari thadok u amadi Senapati Police na fazan kiba miyoi ani thadok kadabani amadi ekhoi tokhaiba lengak pami haiba kholau kaya su lauki Hauzik sanabagi pau pizari Sports ki power house ni haina khangnariba Manipur na mathang sahi gi October da Uttarakhand da sanagadoriba Kuntranipan Suba National Games da medal yamna lawba ngamduna amadi Malengi Fampak da India bu saktak ngamnaba honasi haina hairok AC gi MLA amadi Manipur Olympic Association ki President 𝗕𝗏𝗏𝗏 na fongdorakli magna video message amada wafam ase fongdokladuna hai handak gawada sanakiba Kuntrataret Suba National Games da Manipur na tongan ba masana nifum mari gi manungda masana kunmanga da saruk yaduna gold kuntra silver medal kunithoi amadi bronze medal kuntra puna medal marifuni thoi lawratuna Manipur gi mai purakpadan nungaiba fongdoraki magna hai Goa National Games asida famdom ranibalana kilogram marifudara thangkatuna miravai chanugi kilogram marifutaruki record thugaiba ngamkiba asina hena nungaiba amadi Numit asi kaungamlaroi daba numit ama oire mathangi chahida sanagadoriba Kuntranipan Suba National Games asu masidagi handba medal loba ngamnaba sanaroi sing coach amadi manager sing na kanna honabiu haina appeal torakli loinena mathang zaida North East Olympic Games asi Nagaland na yumbu oiduna Dimapur amadi 𝗔𝗚𝗏𝗏𝗏 da sanaragani hairi Hanaki isina performance yang pasti memang 2022 di September Gujarat atau National Games atau koi punna goal kun phangaga taras wa position lai hina na goals kun try over sida mukta ina koi performance excellent no yang power performance ina mukta seru ya biri ba contingent maru ina player nu pamsa nu pimsa sing khuding ma kasana khuding ma ki aduga coach mayam la biri o aja sing guide oi sing team manager sing koi chief division deputy chief division sing Sports Department official sing Honorable Minister Sports ai taratagi Olympic Association of Manipur ki President amoina amadi North East Olympic Association ki President amoina aina hainingai litana thagachari mathangi Kuntranipan Suba National Games ken Uttarakhand da mathang sahi October thara tawna walepre masida su akoi mayam na kanno hona biraga oja sing adagi coaching yawira manager sing adagi akoi sports department na guide to biraga amukan na phasana tawraga Manipur bu awang ma thakti sports ki powerhouse ne haibasi Bharat masak tak na ba mayam na appeal tawjabul na ina mayam kuno haingai ta thagat kuno khunji Goa da pangthokiba Kuntrataret Suba National Games ta tongan ba masana sing da saru yaduna medal loraklaba Manipur gi mai puraklaba hiangnam gi sanaroi sing ACS gi MLA Dr. 𝗏𝗏𝗏𝗏 namna okre tharam aduda Waikhong Zilla Parishad ki hanagi member CH Indrajit Waikhong Gram Panchayat ki hanagi pradhan W Brazen su saruyaki tharam aduda hiangnam AC gi MLA Dr. 𝗏𝗏𝗏𝗏𝗏 namna hai
ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ AC ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯌꯦꯡꯕꯗ ꯍꯤꯌꯥꯡꯂꯝꯗ ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯁꯥꯕꯤꯅꯕ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯨꯚꯦꯜꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯌꯥꯡꯂꯝ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯁꯦꯄꯥꯛ-ꯇꯥꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯁꯨ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩ ꯏꯁꯥꯁꯨ ꯅꯍꯥꯟꯃꯨꯛꯇꯁꯨ ꯃꯦꯗꯜ ꯐꯪꯗꯅ ꯊꯕꯛ ꯐꯪꯉꯤ ꯍꯥꯏꯈꯤꯕ ꯃꯥꯜꯂꯦ꯫ ꯁꯨꯃꯥꯏꯅ ꯒꯣꯜ ꯐꯪꯕꯒꯤ ꯂꯣꯏ ꯊꯕꯛ ꯄꯤꯌꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯁꯔꯀꯥꯔꯗꯁꯨ ꯁꯣꯏꯗꯅ ꯇꯝꯒꯦ꯫ ꯁꯔꯀꯥꯔꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯨ ꯄꯤꯈ꯭ꯔꯦ꯫ ꯑꯣꯂꯤꯝꯄꯤꯛꯀꯨꯝꯕ ꯀꯃꯟꯋꯦꯜꯊꯀꯨꯝꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯄꯤꯕ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁꯤꯡꯒꯤ ꯃꯁꯤꯡꯗꯨ ꯌꯥꯝꯃꯒꯗꯤ ꯑꯩꯈꯣꯏ ꯋꯥꯒꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯕ ꯑꯃꯈꯛ ꯄꯨꯛꯅꯤꯡꯗꯤ ꯍꯟꯊꯕꯤꯔꯨꯀꯣ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯈꯟꯅꯕ ꯑꯩꯅ ꯇꯥꯍꯧꯏ꯫ ꯑꯩ ꯀꯦꯕꯤꯅꯦꯠꯇ ꯌꯥꯎꯕꯗꯤ ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ MLA ꯑꯃꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯎ ꯈꯪꯕꯗꯒꯤ ꯑꯁꯤꯒꯤ ꯄꯥꯎꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯀꯟꯅ ꯍꯥꯏꯗꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯣꯏꯔꯁꯨ ꯒꯣꯜ ꯐꯪꯕꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯟꯅꯁꯨ ꯐꯪꯉꯕꯅꯤꯅ ꯐꯪꯗ ꯂꯥꯛꯈ꯭ꯔꯕꯅꯤ나 ꯍꯥꯟꯅ ꯐꯪꯉꯤꯕ ꯑꯗꯨꯃꯥꯏꯅ ꯐꯪꯅꯤꯅ ꯍꯣꯠꯅꯖꯔꯨꯔꯒ ꯍꯧꯖꯤꯛ ꯐꯪꯉꯀꯥꯟꯗ ꯊꯕꯛ ꯄꯤꯕꯤꯔꯣꯏ ꯍꯥꯏꯔꯗꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯣ ꯄꯨꯈꯠꯆꯔꯒ ꯄꯥꯎꯗꯝꯁꯨ ꯇꯝꯃꯨꯒꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯌꯥꯎꯅ ꯑꯔꯨꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯣꯝꯕꯤꯈꯣꯛ ꯑꯃꯗꯤ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯅ ꯂꯝꯒꯤ ꯄꯠꯇꯥ ꯄꯥꯏꯔꯝꯗꯦ ꯍꯥꯏꯈꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯨꯃꯨꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯄꯠꯇꯥ ꯄꯥꯏꯕ ꯂꯝ ꯃꯄꯨꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯃꯥꯡꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯀꯧꯈꯤꯕ ꯕꯟꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯌꯥꯎꯗꯅ ꯆꯠꯊꯔꯤ꯫ ꯅꯣꯔꯠ-ꯏꯁꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫